flight cancel tawrakpadagi Guwahati da thagadaba Central Agricultural University gi entrance exam da candidate kaya saruk yaba fangloi tawre. Manipur gi governor na khulai surrender tawraknaba khanghankraba matung tongan police station singda khutsuklai kaya surrender tawrakre. Amadi security force jata kibati bahumagi thabakta More police station na konma mafam amadagi IED kilogram kontra mapal rom pagatpanam kre. Kurumjari ISCOM News bring tabiri bu khoipumna makpu taramna okjari hauzik pau sandok na pisari. Guwahati da hayang ayuk pung mapaldi ki hauduna pangthokadaba Central Agricultural University ki Assistant Registrar Lobagi exam thaba chatkadaba candidate singi Alliance Air Flight khudakta cancel tawrakpadagi Imphal International Airport ta ungkhatnaba thokre. Flight asi ngasi ayuk pung 3 Imphal thadoktuna pung ama pairaba matung pung Nepal da Guwahati da yogadaba flight ni haire. Makhada chatpa yabagi khudongchaba leitaba amadi airport authority na atopa flight ama sinbidabana candidate tararom exam asi thaba fangloi dawre. Ningsing bayabadi hairib Alliance Air Flight asi jahi asigi January 15 da Imphal International Airport asida nauna hangdokkibani. Thodok asigi matang da exam asida saruk yaba chatkadaba Ronald na phongdorakpada hayeng pung mapalgi exam asi thanana bahaiduna Alliance Air gi flight asida ngasi chatnaba sem sabani. Adumak flight asi cancel tawre haibagi pau amata pirakpa tawdana airport yawraklaba matungda flight asi cancel tawre hairakpane exam gi damak chatkada boybana atopa flight ama sinbinaba airport ki mari leinaba authority da thamki adumak airport authority na Manipur gi issue asi khangdaba manba mawongda Imphal to Aizol chatlu haiba wafam thamdaki. Karigumba emergency anaba pugadaba oirabadi madugi daita kanana pugani haina hangladuna exam thagadaba candidate singi yengduna hayeng exam nangnaba atopa flight ama athopada sinbiyu haina appeal tawrakli. Ai sa Ronald sanai hang thong mam kai deine hojik mam na yengbi tungda ibase akhoi hojik pekha thaba chatkadaba chahi ani hena ngayaklaba Kaugi Central Agricultural University lobe akhoi exam adu thaba chatkadaba flight asi akhoi without any prior information karin tabok pidana Alliance Air haiba akhoi handak launch togiba Manipur gi flight asi na akhoi da customer loina makta prior information pidana flight asi sida yoro matunda cancel tawre habi akhoi da pau pire sida natana akhoi na moida many times request to zare solution PBU na tabi ba kemta leitre in return sagi station manager which is from outside mapandagi sina akhoi da laga alternative se PU ha matamda either akhoi je Imphal to Aizol chatkera haiba sima haibi akhoi da akhoi na Aizol chat to is hojiki situation da Aizol chat to is kari reasonable oirige and what makes him think that akhoi na Aizol da akhoi je Aizol chat laiba sai sanya mai kokta karma mong tholoi no masi am tina pende am tina akhoi condemn tawi akhoi hoji kaim to parite hayeng ni flight se hayeng ni exam se akhoi hoji alternative flight amda simbiyo su yadre satra mayam loina ma akhoi career asukoi na ngai pa career akhoi thage na ngai jar pa exam se ngasi gi flight asin oiraga akhoi je makha thana punchi je akhoi career se mang adra pe khaji thaba pharngodra haiba wakhalon ji akhoi satra mayam ji chat pa phangdana airport sida leiri akhoi si atu matam da akhoi solution PBU maramdi akhoi gi oina career se yamna important oi aduga si flight aten mogi flight ki masida laiba mogi staff sing na piri ba response valid oi de have se mayam na na khangbiu mayam di manung sida khoi da deal tawre bi solution amata piyo ya de flight sing biyo su ya de akhoi ji kai da gona khne laiba se taseng na amna system je kana na kai chalai na amtina chaos oire akhoi satra sing gi tamukta khalaga shum je makha ta na thukta na ba or any third person amada sigi je makha ta na thukta na ba akhoi solution pa mi makha ta na thukta na ba akhoi authority sing na sigi je miyang changbiu haina akhoi mayam hamjari Nifu taruk suba Assam Rifles ki kangbu amana ngarang ayukak chingi Panjau Palumda leiba Arambai Tengolgi Kuntaruk suba unita thi bahumbagi thabak chathakhibaga loinana mafamadu da leiramba khulnga pamioi kuntaruk faraba matung pung khara detain tawduna thamkhibagi thodok amadi security force na nongma kangdana khulnga pasing phaba punba tarukliba singa sibu yarinda bafongdoktuna
ngarang numidang athengbada mairagi rally ama chatre Kakching district ki manung chana leiba lafupa tera arong nongmaikhong apun mamera paibi ima singna chatkiba rally aduda masing yamlaba mera paibi ima ibel singna saruk yaduna manipurda PR thamlakpa amadi khulngak pa fabu ki thabak chatharakli basi yaningde khulngak pa fabu yaroi athuba matamda anoba lengak ama semduna PR lauthok hangadabani haibale chingba kholau kaya lauki Manipur ki Governor Ajay Kumar Bhalana thokiba notice samada Manipur ki tongan-tonganba police station singdagi lakhiba khutsukulai sing numit 8 nigi manungda surrender tawnaba khanghalakhraba matung ngarang khutsukulai kaya surrender tawrakhre haina Manipur police ki control room dagi thadorakhiba warol amada khanghalakli Panbayai madudi chaliba thasiki kunda Rajbhavan dagi thoklakhiba cherol amada Manipur ki Governor Ajay Kumar Bhalana Manipur thokliba irang asiga mari leinina khutsukulai kaya lakhiba singadu numit 8 nigi manungda manak nakpa police station singda sinarakna bapil tawba leikrabane Hairiba khutsukulai singadu piriba matam asifabugi manungda surrender tawraklabadi khulai lakhiba de January basing adugi mathakta akanba thabak laukhatloi Manipurda amuk hana ing tappa fibam amada lakna bahotnabada miyamna mateng PBU haiba leikrabane Hairibasigi matung inna Kakching district ki SPD magazine ga konana .303 rifle ama kapayariba nongmai maru tara hundoi bulletproof plate manga amadi helmet mari kutsinarak le haire Masigaloina na Kakching YD dagi security force na fanglaki ba kutsukulai kaya ama Kakching district police officer in charge ta security force na kutsinaram le haire kutsinaram la ba kutsukulai singa duda 5.56 mm insas rifle ama 5.6 mm caliber rifle ama 12 bore rifle ama 12 bore shotgun ama 9 mm pistol ama air pistol ama 303 rifle ama 12 bore rifle single barrel mari 12 bore water cannon ama 36 hand grenade ama 9 mm gi maru kuntaret 7.62 mm AK-47 gi maru marfutarani thoi 7.62 mm CTN marunifu 5.56 mm insas ki marunifu manga insas 20 KF ki maru tarahundoi 303 gi maru hufu manga 12 bore gi live cartridge contra 5.56 insas ki ahangba magazine ani 303 gi ahangba magazine ama 9 mm pistol gi magazine ama telescope yauba 303 rifle ani bipod ama 9 mm gi FCC ahum 303 bore FCC manga 7.62 mm CTN FCC mari 7.62 mm AK FCC ani 5.56 mm insas FCC mari dual smoke cell ani Motorola set tara hundoi Motorola charging adapter mapal bayonet ama BP jacket kun nipal BP plat kuntra nipal helmet ama khukri ama CPU ama carry bag ani 45 caliber live round amagaloina cell oina lupa lakh aniga makhai yawi haire Amaromdana Kangpokpi district ki Saparamaina police station ki OC ki kuthangda su tear gun amasu kutsinarakre haire Security force ngarang Tenopol district ki More police station ki manung chanalaiba H Munnom ballistic improvised explosive devices haibadi IED manga fangmangam kre hairiba IED singaduda ani amadi kilogram kunithoi lumme detonator yaurame atopa IED ahumaduna detonator ka konana kilogram 8 lumba ama kilogram 3 lumba ama loinana amana kilogram 3 lummi haire hairiba IED singa si phibam chadana haibadi khudong thiringai oina leiramba maramna bomb disposal gi team amana asoi angam yaudana pokhai hankre haina Manipur police ki control room dagi thadorakhiba cherol amada khanghalakle Nakalamaromda security force ke punba kangbu amana Imphal West ki ibado Kobru laibung manakta chetaki ba topati bhumba ki thodok amada magazine yauba .303 rifle ama magazine ga konana CMG rifle ama .303 rifle gi maru tara amadi CMG gi kapayari ba maru tara amadi misfire oikiba maru taruk amasu fagat pangamkre
Manipur Police की टीम अमन ngarang Imphal East District की अचान बिगै मनिंग लेखाई की community hall मनाक्तगी Z5 अपुन मलुप की मरु ओइबा मियोय अनि फारे हाइरे मखोय अनि अदुदी निंगथौजम याम्बा सिंह चाही निफु हुंदोय अमदी उसम नेताजी सिंह चाही कुंट्रा मंगाने मखोयदगी पुलिस ना 4-wheeler अमा मोबाइल हैंडसेट अहुम सेल ओइना लुपा लिसिंग मरिगा चनी कुंट्रा ड्राइविंग लाइसेंस अमा आधार कार्ड अमगा खाव अमगा फंगले मखोय अनि असि सेकमाई इरुलबोंग कोइरेंगै अमदि पाटसोयगी मफम सिंगदा लेंगोय होंदोक हंजिन तौरिबा ट्रक सिंगदगी सेल खाइबदा अमदि हदक इकोय कोइद्रिंगैदा सेकमाई की मफम अमदगी लेंगोय पुबा ट्रकदगी ट्रक की सोमुनबदसु चेनै हाइरे अमरोमदना सिक्योरिटी फोर्स नसु लो नथिंख्रब लालहौलो केसीपी इबुंगो ngangongi मियोय तरुक ngarang lamsang police station na koliba kautruk makha lekai church tegi fare haire faraba singa dadi khongman zone 4 degi sirimayum suraj sharma atopa ming lion chahi kunmari lamdeng khunau dagi mutum laisemba atopa ming pari chahi kunmanga lamsang thong maning dagi ningthau khongjam khedasana atopa ming nauba chahi kunmapal lamsang tauthong khunau dagi Senjam Yaifaba atopa ming malan Chahitara mapal Fumlo mumang lekay digi Laistram Laisemba atopa ming malem Chahi kuntaruk amadi Lamdeng makha lekay digi Laistram Kennedy atopa ming thauna Sahi kuntrani thoy ni haire Evo Vibrant Haiba Team da Rengpangyu Development Organization RYDO na singba thasi tarani pal degi kun mathoi fawba nimit mari ni jupna jatharakiba ahum raksuba 9-man soksha knockout tournament ngarang Rengpang da leiba Rengpang Common Ground da loisingkre tournament asi leikidraba goisong kamai ki mingda pangthokpa tournament ni tournament asi da football team tara marina sarukyaki tournament asi ki ahupa nimitta social worker adai fawmai amadi social worker Wilson Gangmai anina Mathang sitna chief guest amadi guest speaker oiduna haudoki ngarang loisinbagi thoramda Longba Longren RNCM gi youth president Tuiliang Kamai amadi vice president Gaibilung Gangmai anina chief guest amadi guest speaker oina sarukyaki tournament asida khopum taudai jangna champion oiduna cash prize oina lupa lising yangkai trophy amadi medal gi mapu oiki Mixed brother Longmai Tuna first runners up Longtuna cash prize oina lupa lising kun manga amadi medal loki best goalkeeper takiba Lanailung Longmai FC ki goalkeeper da cash prize oina lupa lising ama amadi medal piki best player takiba FC Khopumgi Gailansin Taudai Zangna cash prize oina lupa lising ama amadi medal loki Loisilakpada maroiba pau amukahana pisari. Khudakta flight cancel tarakpadagi Guwahati da thagadaba Central Agricultural University ki entrance exam da candidate kaya saruk yaba fangloidawri. Manipur ki governor na kulay surrender taruk na bakanghan kraba matung tongan po police station sing da kul suklay kaya surrender tarakre amadi security force jati ki bathi bahum bagi thabakta more police station na ponba mafum amadagi IED kilogram kontra mapal rom fagat panam kre Pungjasi Fabugina Sanduk Jaba ISCOM News Matanga Sida Lojere Makata Papagitamak ISCOM News Book Yin Tadana Lebiu